Idul Adha na Lakpada SK Wajid Shah social activist na Yaipha Paojel Pirakli chahi da tang na fangjaba khwaidagi henna khorang na lamdamasigi Islam lining chatliba singna ngaijarakpa matik magun leidaba Idul Adha na Lakpada tokhai ba iram damasibu machet thokna khaidok handuna hana sunaba tamthidaba mihat mipun kyaso aikhoi khuding makki laktagi mapu mana thapna thambi ki oirasanu mahausagum nungsinabagi achetpa lipuna punduna nungsi chanana hingminabagi wakalon hena hengat hanbasu oirasanu iram damasibu thugainaba nungsinana hingminariba aikhoi maselgi marakta imu naimu tainanaba changsilakliba sathiraba illegal immigrants sing mitop singbu maru fangna lamdamasidagi takthokibada aikhoi khuding makki mapung faraba thodang adu lawminarasi matik magun leiraba itki kumhai asina kathokpagi paujel pituna tola taraba sing mama mapa leijadraba sing leita lairaba kaya sing adusu chapmanaba punsi model amada hingminaduna ngamjaba mateng singsu aikhoi khuding makna pangminarasi manaba kunai ama semgatnabagi damak manaba kanglup furuk khaidaba minungsi gi thawjal ga loinana hingminarasi haina mahakna makhata na paujelakli